ꯄꯨꯟꯁꯤꯗ ꯁꯛꯇꯣꯡꯕ ꯍꯥꯏ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯋꯥꯔ ꯄꯤꯕꯤꯕ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯄꯋꯥꯔ ꯄꯥꯎ ꯌꯥꯍꯧ ꯂꯣꯡꯊꯦꯟ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯥꯏꯗ ꯂꯩꯉꯥꯛ 하나누 하이리 본치기 묵시노 하이리 ꯊꯨꯡꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯏꯔꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯈꯟꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯐꯝꯗ ꯑꯩꯈꯣꯏ ꯈꯥꯏꯕꯨꯡ ꯇꯥꯅꯅꯕ ꯇꯧꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯈꯜꯂꯒ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯔꯩꯕꯥꯛ ꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯋꯥꯔꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯄꯨꯊꯣꯛꯆꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯕꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯐꯤꯂꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗ ꯌꯥꯗꯦ ꯈꯟꯖꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯄꯤꯕꯤ ꯁꯥꯟꯇꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗꯨ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯟꯇꯤ ꯂꯥꯛꯄꯤꯕꯒꯤ 하루로이 마포 부딩기 matang mayamdi ꯉꯥꯛꯇꯪꯗꯤ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯔꯣ ꯍꯥꯏꯖꯔꯤꯕꯁꯤ ꯇꯔꯥꯝꯅ ꯑꯣꯛꯆꯗꯕꯒꯤꯗꯃꯛ ꯄꯣꯀꯦꯜ ꯊꯧꯗꯥꯡ ꯃꯤꯌꯥꯝꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯇꯤꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯔꯦꯗ ꯀꯥꯔꯄꯦꯠꯇ ꯂꯥꯛꯄꯤꯅꯕ ꯂꯧꯖꯔꯤ ꯐꯦꯃꯤꯂꯤ ꯂꯧꯕꯤꯕ ꯀꯔꯤ ꯀꯥꯏꯗꯦ ꯂꯥꯛꯄꯤꯅꯕ ꯂꯧꯖꯔꯤ ꯐꯤꯂꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯪꯅꯕ ꯀꯩꯔꯥꯎ ꯔꯥꯖꯦꯟꯅ ꯁꯥꯕ ꯀꯦꯔꯦꯛꯇꯔꯗꯨ ꯀꯅꯥꯅ ꯁꯥꯒꯦꯅ ꯍꯪꯅꯕꯗꯨ ꯄꯥꯎꯈꯨꯝ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯀꯦꯜ ꯊꯧꯗꯥꯝꯅ ꯁꯥꯕꯤꯕꯅꯤ ꯍꯧꯖꯤꯛ ꯑꯣꯀꯦꯜ ꯊꯧꯗꯥꯝ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯥꯔꯄꯦꯠꯇ ꯂꯥꯛꯄꯤꯔꯤ ꯃꯌꯥꯝ ꯈꯤꯇꯪꯁꯨ ꯉꯥꯎꯕꯗꯧꯅ ꯇꯧꯔꯦ ꯑꯦꯛꯇꯔꯁꯤꯡ ꯑꯗꯨꯒ ꯑꯦꯛꯇꯔꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯔꯦꯗ ꯀꯥꯔꯄꯦꯠꯇ ꯂꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯐꯤꯂꯝꯒꯤ ꯃꯄꯥꯎꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯇꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯁꯤꯅ ꯂꯥꯜꯍꯧꯕꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕꯅꯤ ꯑꯣꯟꯂꯤ ꯋꯥꯟ ꯁꯦꯟ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯁꯨ ꯃꯊꯪꯗ ꯂꯥꯛꯏꯕꯁꯤꯅ ꯍꯦꯃꯟꯆ ꯑꯗꯨꯒ ꯄꯣꯔꯛ ꯈꯤꯇꯪ ꯊꯨꯖꯟꯕꯤꯅ ꯂꯥꯛꯄꯤꯅꯕ ꯅꯣꯡꯆꯔꯤ ꯇꯧꯕꯤ ꯃꯧ ꯑꯇꯣꯝꯕꯤ ꯁꯥꯊꯤꯕꯤ ꯏꯊꯣꯏ ꯂꯥꯏꯟꯗ ꯔꯦꯗ ꯀꯥꯔꯄꯦꯠꯇ ꯂꯥꯛꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯏꯊꯣꯏꯅ ꯐꯣꯇꯣ ꯁꯦꯁꯟ ꯑꯃꯇꯪ ꯂꯧꯖꯕ ꯇꯟꯖꯥ ꯂꯧꯖꯒꯦ ꯌꯥꯃꯨꯛ ꯂꯧꯖꯔꯤ ꯃꯐꯝꯁꯦ ꯑꯣꯏꯖꯔꯒꯅꯤ ꯀꯃꯦꯟ ꯂꯧꯕꯒꯤ ꯇꯟꯖꯥꯗꯨ ꯂꯥꯏꯛ ꯊꯥꯕꯤꯒꯗꯕꯁꯤꯡ ꯂꯩꯕꯤꯔꯣ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯀꯀꯥ ꯁꯨꯃꯦꯔꯥꯅ ꯗꯤꯔꯦꯛꯁꯟ ꯐꯤꯂꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯂꯥꯛꯄꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯂꯤꯂꯥꯗꯁꯨ ꯍꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯂꯝꯗꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯂꯤꯂꯥꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯀꯀꯥ ꯁꯪꯀꯔꯅ ꯁꯥꯈꯤꯕ ꯔꯣꯜꯗꯣ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯥꯖꯒꯗꯧꯔꯤꯕꯅꯤ ꯀꯦꯔꯦꯛꯇꯔꯁꯦ
ꯀꯥꯁꯪꯒꯔꯅ ꯇꯧꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯖꯔꯒ ꯁꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯩꯇ ꯍꯩꯇ ꯇꯧꯖꯈꯤꯕꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯂꯤꯂꯥꯗ ꯎꯈꯤꯕ ꯇꯦꯁꯇꯨꯒ ꯐꯤꯂꯝꯗ ꯑꯃꯨꯛ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯂꯤꯂꯥꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯐꯤꯂꯝꯗ ꯅꯝꯊꯣꯛꯑꯒꯁꯨ ꯃꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯂꯤꯕꯁꯦ ꯃꯥꯟꯅꯗꯦꯗꯅꯀꯣ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯑꯗꯨꯅ ꯑꯅꯧꯕ ꯇꯦꯁ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯈꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯂꯩꯆꯤꯟꯅ ꯌꯦꯛꯄ ꯁꯛꯇꯝꯁꯨ ꯃꯥꯂꯪꯅ ꯄꯨꯔꯛꯄ ꯂꯩꯅꯝꯁꯨ ꯀꯣꯔꯧꯅ ꯃꯉꯥ ꯌꯦꯟꯕꯁꯨ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯕꯁꯨ ꯅꯨꯖꯥꯒꯤ ꯅꯥꯇꯧ ꯇꯝꯕꯅꯤ ꯏꯃꯣꯜꯒꯤ ꯊꯥꯃꯣ ꯃꯥꯎꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯁꯛꯂꯣꯟꯅꯤ ꯂꯥꯏꯖꯅꯤ ꯊꯋꯥꯏ ꯂꯦꯝ ꯂꯩꯒꯤ ꯎꯄꯥꯜꯒꯤ ꯃꯥꯌꯣ ꯑꯣꯏꯕꯤꯅꯤ ꯅꯣꯡꯂꯤꯛꯅꯤ ꯌꯦꯅꯤꯡ ꯍꯨꯟꯅꯕ ꯂꯩꯍꯥꯎꯅꯤ ꯂꯩꯅꯝ ꯌꯦꯜꯂꯤꯕꯤ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯃꯔꯣꯜꯅ ꯇꯝꯂꯛꯂꯦꯅ ꯄꯥꯎ ꯀꯌꯥ ꯀꯌꯥ ꯊꯥꯅꯅꯨ ꯍꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯊꯥꯅꯅꯨ ꯍꯥꯏꯔꯤ ꯋꯥꯡꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜꯕꯨ ꯅꯛꯅ ꯎꯕꯒꯨꯝ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯤ ꯅꯛꯅ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯊꯃꯣꯏꯗ ꯋꯥꯡꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜꯕꯨ ꯅꯛꯅ ꯎꯕꯒꯨꯝ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯤ ꯅꯛꯅ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯅ ꯌꯥꯕ ꯂꯤꯆꯠꯅꯤ ꯋꯥꯈꯜꯅ ꯂꯧꯕ ꯐꯤꯔꯦꯞꯅꯤ ꯊꯥꯔꯔꯣꯏ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯍꯣꯡꯂꯔꯣꯏ ꯈꯣꯡꯐꯝ ꯑꯃꯠꯇ ꯁꯛꯂꯕ ꯋꯥꯁꯛꯅ ꯑꯩꯗꯤ ꯀꯞꯄꯒꯤꯅꯤ ꯅꯨꯡꯉꯥꯏꯈꯔꯦ ꯑꯣꯏꯕ ꯀꯞꯄꯗꯩꯗꯤ ꯀꯞꯇꯅ ꯇꯧꯔꯤ ꯀꯞꯄꯗꯨ ꯁꯤꯡꯅꯥꯡ ꯂꯥꯏꯀꯥꯏ ꯍꯪꯒꯟꯗꯣ ꯂꯥꯛꯀꯦ ꯇꯧꯕꯗ ꯑꯁ ꯂꯨꯍꯣꯡ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯕ ꯑꯗꯨꯝ ꯉꯛꯈ꯭ꯔꯗꯣꯏꯅꯤ ꯐꯔꯦ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯈꯔ ꯋꯥꯍꯩ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯃꯗꯤ ꯀꯞꯄ ꯌꯥꯎꯔꯤ
ꯐꯤꯂꯝꯁꯤ ꯌꯦꯡꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯟꯗꯕ ꯌꯥꯝꯅ ꯍꯤꯃꯠꯁꯨ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯃꯣꯏꯗ ꯌꯥꯝꯅ ꯐꯤꯂꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯩꯕꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯤ ꯍꯥꯏꯕꯤꯔꯣ ꯑꯩ ꯃꯩꯔꯥꯒꯤ ꯁꯤꯃꯥꯁꯦ ꯃꯩꯔꯥꯁꯦ ꯑꯩ ꯏꯆꯥꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯁꯤꯃꯥꯁꯤ ꯃꯇꯝ ꯀꯨꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ 14-15ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯃꯦꯡ ꯍꯥꯏꯅ ꯀꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯈꯨꯂꯥꯡ ꯂꯃꯟꯁꯤ ꯑꯣꯖꯥ ꯆꯅꯥꯂꯨꯈꯣꯏꯅ ꯌꯥꯡꯌꯥꯡ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯌꯦꯡꯈꯤꯕꯗꯨ ꯉꯁꯤꯃꯛ ꯃꯇꯝꯗꯨ ꯑꯣꯖꯥ ꯆꯅꯥꯂꯨꯈꯣꯏꯕꯨ ꯑꯩ ꯃꯤꯠ ꯃꯥꯡꯗ ꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ Yang menjadi film yang mengarah. Mengarah. film numayari Mengarah. Film mengarah. Aku lagi. Mengarah di sama di. Yama, ay naon ni film numayari ang pare ang film yung yeng da buku ni yeng mo pang ya numayari ya pare ya Kasi ito nungai, wala ko yung paturuan ni Mamaga. Nungai maya doon kasi na pagsiye. Ito masagi chocho ba di ito mandi ito kasi sabsana dumana ba tayo hay tare yung nungai. ꯑꯗꯣ ꯃꯥꯅ ꯌꯥꯝ ꯐꯠꯇꯕꯤ ꯁꯥꯏꯒ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ 이스 파자레다 파자레네 피겟 피가에 크라세 선다나 이스 레가이시데 요온바 로이다다나 난 까다이다 뭐 요로기게 하리바노 이마이세 난기다못다네 탐밤 레이트레 서우 앙앙부도 에두 몸이 오이데바 감바 시즌도 양만도 어느 아이도 노이 떠우데바 양 파자레 레가이시 디모마시데 마이시 탐밤네 Madam Aroi Boinako, ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯈꯨꯃꯥꯡ ꯂꯝ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯃꯦꯝꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯝꯂꯥꯡ ꯂꯃꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥ ꯆꯠꯂꯤꯕ ꯊꯥ ꯖꯨꯟ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22, 23, 24 ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ MSF DSꯇ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯞꯆꯒꯅꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯂꯩꯕꯥꯛ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁꯤꯅꯦꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯦ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯑꯃ ꯏꯊꯛ ꯏꯔꯥꯡꯒꯤ ꯑꯗꯨꯒꯤ ꯁꯤꯅꯦꯃꯥ ꯑꯃꯈꯛ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤꯒ ꯌꯥꯝꯅ ꯁꯥꯒꯣꯟꯅꯕ ꯑꯗꯨꯒꯨꯝꯕ ꯁꯤꯅꯦꯃꯥ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯄꯨ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯠꯂꯒ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅꯦꯃꯥꯁꯤꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯔꯤꯂꯦꯁꯟ ꯑꯃ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯁꯤꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯅꯤꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯏꯅꯤꯀꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯝꯃ ꯌꯦꯡꯕ ꯐꯪꯉꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯅꯠꯇꯕꯤꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯅꯦꯝꯕꯣꯛ ꯑꯃꯈꯛ ꯁꯥꯖꯩ ꯑꯗꯨꯒ ꯃꯌꯥꯆꯧꯕꯒꯤ ꯑꯦꯛꯇꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯉꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯊꯥꯛꯀꯤ ꯅꯦꯒꯦꯇꯤꯚꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯩ ꯁꯨꯇꯤꯡ ꯆꯠꯄꯁꯦ ꯅꯣꯛꯅꯤꯡꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣꯅ 2024ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 22ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯀꯣ ꯁꯤꯃꯥꯏꯅꯥꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯩꯔꯥꯒꯤ ꯑꯄꯣꯛꯄ ꯆꯅꯥꯈꯣꯏ ꯌꯥꯝꯅ ꯈꯪꯅꯕꯤꯔꯤꯕ ꯔꯥꯏꯇꯔ ꯃꯥꯅ ꯏꯕ ꯈꯨꯟꯅꯥꯏꯅꯤꯅ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥꯁꯦ ꯑꯩ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨ ꯑꯩꯁꯦ ꯐꯤꯂꯝꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯐꯪꯒꯗꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯇꯤꯀꯦꯠꯁꯦ ꯃꯩꯔꯥꯅ ꯑꯩ ꯁꯤꯅꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯄꯤꯕꯤꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯇꯥꯡ 22ꯁꯤ ꯌꯦꯡꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯕꯤ ꯇꯞꯄꯤ ꯁꯥꯟꯅꯕꯗ ꯂꯥꯛꯄ ꯃꯌꯥꯆꯧꯕꯤꯅꯤꯅ ꯐꯤꯂꯝꯁꯤ ꯍꯦꯛ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯌꯥꯎꯃꯤꯟꯅꯔꯛꯄꯗ ꯃꯥꯅ ꯁꯥꯔꯤꯁꯦ ꯇꯞꯄꯤ ꯑꯏꯪꯕꯤ ꯈꯣꯟꯃꯁꯨ ꯀꯟꯅ ꯇꯥꯡꯖꯕ ꯉꯝꯖꯗꯕꯤ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯇꯞꯆꯕ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯐꯠꯇꯕꯤ ꯁꯥꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯄꯛꯆꯕ꯭ꯔꯥ ꯆꯨꯅꯕ꯭ꯔꯥ
ꯍꯥꯏꯕꯁꯨ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯡ 18ꯁꯤꯗ ꯌꯦꯡꯒꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯔꯦꯛꯁꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯃꯌꯥ ꯆꯧꯊꯣꯏꯒꯤ ꯑꯦꯛꯇꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕ ꯃꯌꯥꯝꯁꯦ ꯐꯖꯗꯕ ꯃꯌꯥꯝꯅ ꯐꯠꯇꯕꯤ ꯁꯥꯕ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯇꯤꯀꯦꯠꯁꯨ NMDCꯗ MSFDS ꯍꯥꯏꯇꯥꯔꯦ NMDC MSFDSꯇ ꯁꯥꯔꯦ ꯇꯤꯀꯦꯠ ꯃꯃꯜꯁꯤꯕꯨ ꯇꯤꯀꯦꯠ ꯃꯃꯜꯁꯦ 400 ꯑꯩꯗꯤ ꯆꯞ ꯆꯥꯕꯤ ꯍꯥꯟꯅ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯅꯦꯃꯥꯁꯤ ꯌꯦꯡꯅꯤꯡꯉꯗꯤ ꯁꯖꯟꯕꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯅꯤꯡꯕ ꯑꯃꯅ ꯑꯩꯁꯨ ꯄꯨꯟꯁꯤꯁꯤꯗ ꯐꯠꯇꯕꯤꯁꯦ ꯑꯃꯨꯛꯇ ꯁꯥꯔꯛꯇꯦ ꯐꯠꯇꯕꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯅ ꯐꯠꯇꯕꯤ ꯁꯥꯅꯤꯡꯉꯁꯨ ꯃꯌꯥꯝꯅ ꯑꯐꯕꯤꯔꯣꯝꯗ ꯑꯗꯨꯝ ꯑꯦꯡꯒꯦꯖ ꯇꯧꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯤ ꯐꯠꯇꯕꯤꯒꯤ ꯔꯣꯜꯁꯦ ꯁꯥꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯗꯨꯒꯤ ꯐꯠꯇꯕꯤꯁꯦ ꯁꯥꯔꯨꯔ ꯃꯇꯨꯡꯗ ꯄꯕ꯭ꯂꯤꯛꯀꯤ ꯔꯤꯌꯦꯛꯁꯟ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯃꯌꯥꯗꯗꯤ ꯀꯔꯤ ꯍꯥꯏ ꯂꯥꯛꯀꯗꯒꯦ ꯑꯩ ꯑꯗꯨꯁꯨ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯑꯩꯉꯣꯟꯗꯗꯤ ꯑꯉꯛꯄ ꯐꯥꯎꯅ ꯂꯥꯛꯈ꯭ꯔꯦ ꯔꯤꯌꯦꯛꯁꯟꯁꯦ ꯑꯗꯨꯅ ꯍꯦꯛꯇ ꯊꯃꯣꯏ ꯁꯣꯛꯈꯩ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯅꯗꯕ ꯃꯤꯅ ꯐꯥꯎꯕ ꯂꯝꯕꯤꯗ ꯈꯥꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕꯤ ꯁꯥꯕꯒꯤ ꯔꯣꯜꯁꯦ ꯀꯨꯝꯕꯤꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯊꯝꯖꯔꯝꯕ ꯑꯩꯈꯣꯏꯅ ꯂꯛꯁꯃꯤꯗꯧꯅ ꯂꯥꯠꯆꯔꯝꯕ ꯄꯨꯛꯅꯤꯡꯁꯤꯗ ꯂꯛꯁꯃꯤꯅꯦꯅ ꯎꯖꯔꯝꯕ ꯁꯛꯐꯝꯗꯣ ꯍꯦꯛꯇ ꯐꯠꯇꯕꯤꯔꯣꯝꯗ ꯆꯠꯈꯤꯕꯗꯨ ꯃꯥꯡꯈꯤꯕꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯉꯝꯃꯦꯕꯗꯨ ꯎꯠꯆꯔꯨꯕꯅꯤꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨ ꯎꯠꯄ ꯌꯥꯕ ꯑꯥꯔꯇꯤꯁ ꯑꯇꯩꯅ ꯎꯠꯆꯁꯅꯨ ꯁꯣꯝꯅꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯤꯒꯤ ꯔꯣꯜꯁꯦ ꯂꯧꯕꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯣ ꯎꯠꯄꯤꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯖꯗꯦꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯌꯥꯔꯣꯏꯅ ꯁꯥꯏꯠꯇꯒꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯁꯨ ꯅꯍꯥ ꯑꯣꯏꯔꯞ ꯇꯧꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯑꯊꯤꯡꯕ ꯊꯝꯕꯤꯔꯛꯈꯤ ꯑꯗꯨꯃꯛ ꯃꯌꯥꯗꯗꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯑꯃꯔ ꯃꯌꯥꯡ ꯂꯝꯗꯝꯁꯦ ꯃꯥꯅ ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯅꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯟ ꯑꯞ ꯃꯥ ꯌꯦꯡꯉꯨꯔꯕ ꯃꯥꯜꯂꯦꯕ ꯅꯤꯅꯦ ꯅꯪ ꯌꯥꯝ ꯃꯥꯜꯍꯧꯋꯦꯅ ꯍꯥꯏꯃꯥꯏꯅ ꯑꯗꯩ ꯃꯥꯅꯗꯤ ꯁꯨꯝ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕꯩ ꯍꯥꯏꯖꯤꯜꯂꯤꯒ ꯅꯪ ꯑꯁꯦꯡꯒꯤꯔ ꯃꯆꯤꯟ ꯊꯤꯔ ꯑꯁꯦꯡꯒꯤꯔ ꯃꯆꯤꯟ ꯊꯤꯔ ꯅꯤꯅꯦ ꯑꯁꯦꯡꯒꯤ ꯅꯪ ꯐꯠꯇꯕꯤ ꯌꯥꯝ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯏꯇꯩꯃꯅ ꯂꯩꯕꯤꯗ꯭ꯔꯕꯅꯤꯅ ꯁꯦ ꯑꯩꯅꯅꯦ ꯐꯖꯕ ꯈꯟꯗꯅ ꯏꯇꯩꯃꯒꯤ ꯐꯤꯔꯣꯟꯁꯦ ꯊꯣꯟꯗꯣꯔꯤꯕ ꯏꯇꯩꯃ ꯊꯝꯖꯤꯜꯂꯨ ꯑꯗ ꯃꯦꯝꯅ ꯍꯧꯖꯤꯛꯀꯤ ꯈꯣꯝꯂꯥꯡꯂꯝ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯔꯣꯜ ꯁꯥꯈꯤꯕꯗꯒꯤ ꯃꯇꯨꯡ ꯇꯥꯕ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯅ ꯔꯣꯜ ꯑꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯐꯠꯇꯕꯤ ꯁꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯦꯝꯅ ꯍꯦꯛꯇ ꯔꯣꯜꯗꯣ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯀꯦꯔꯦꯛꯇꯔꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗ ꯐꯖꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯂꯧꯒꯗ꯭ꯔꯥ ꯏꯔꯥꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯀꯅꯤ ꯈꯜꯂꯒ ꯅꯝꯈꯤꯕꯗꯤ ꯅꯠꯇꯦ ꯕꯠ ꯑꯩꯈꯣꯏꯅ ꯅꯝꯕ ꯂꯣꯏꯔꯛꯑꯀꯥꯟꯗ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯇꯧꯗꯣꯏꯁꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯑꯣ ꯁꯤꯗꯤ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯅ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯣꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯚꯣꯂꯨꯁꯅꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯌꯥ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕꯅꯣ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕꯅꯣꯒ ꯍꯥꯏꯕꯗ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯁꯦ ꯈꯪꯉꯛꯑꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯝꯅ ꯃꯌꯥꯝꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯇꯥꯆꯧꯁꯨ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯍꯦ ꯑꯉꯥꯎꯕꯤ ꯌꯦꯡꯉꯣ ꯅꯪꯅ ꯌꯦꯡꯕꯗ ꯃꯣꯠꯅ ꯎꯔꯤꯕ ꯐꯤꯖꯣꯜꯁꯦ ꯉꯔꯥꯡ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯃꯛꯅ ꯁꯨꯔꯤꯕꯅꯤ ꯇꯥꯆꯧ ꯉꯁꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯉꯔꯥꯡ ꯁꯨꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯦꯠ ꯆꯥꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅꯤꯅꯦ ꯇꯥꯆꯧ ꯇꯥꯆꯧꯗꯤ ꯅꯆꯟꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯊꯣꯛꯄ ꯑꯎꯟꯄꯣꯠ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯛꯇꯦ ꯍꯦ ꯉꯥꯎꯕꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯅꯪꯒꯤꯗꯃꯛꯇ ꯅꯕꯨꯡꯉꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯜꯒꯤ ꯑꯎꯟꯄꯣꯠꯄꯨ ꯃꯕꯨꯡꯉꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯔꯣꯏꯗꯒꯦꯅꯦ ꯌꯦꯡꯉꯣ ꯏꯆꯜꯒꯤ ꯑꯎꯟꯄꯣꯠꯀꯤꯗꯃꯛꯇ ꯅꯕꯨꯡꯉꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯒꯣꯛ ꯃꯅꯨꯡꯗ ꯁꯅꯥ ꯈꯨꯗꯣꯞꯌꯥꯏ ꯑꯣꯏꯕ ꯆꯦꯠꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯅꯤꯅꯦ 이nem기 이베마 이마 ꯑꯩ ꯀꯣꯏꯅꯈꯤꯁꯤꯔꯥ ꯀꯣꯏꯅꯔꯔꯣꯏ ꯑꯩ ꯄꯥꯝꯗ꯭ꯔꯕ ꯄꯥꯝꯗ꯭ꯔꯦ 이붕
ꯅꯆꯜꯅ ꯆꯠꯆꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯗꯗꯤ ꯄꯣꯠꯁꯛꯁꯤꯡꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ ꯁꯦꯏꯕꯨꯡ ꯅꯆꯜꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯆꯟ ꯇꯝꯐꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯌꯦꯡ ꯏꯅꯦꯗ ꯄꯤꯔꯛꯀꯅꯤ ꯋꯥꯡꯕꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜꯕꯨ ꯅꯛꯅ ꯎꯕꯒꯨꯝ ꯀꯃꯥꯟꯗꯣꯅ ꯃꯤ ꯍꯥꯠꯄ ꯐꯨꯕ ꯁꯦꯟ ꯆꯥꯕꯒꯤ ꯋꯥꯔꯤꯕꯨ ꯂꯣꯏꯕ ꯅꯥꯏꯕ ꯍꯧꯗꯦꯗ ꯏꯆꯟ ꯅꯨꯄꯤ ꯐꯥꯎ ꯏꯅꯥꯛꯇ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯑꯁꯨꯛ ꯍꯥꯎꯇꯅ ꯊꯣꯡꯕ ꯆꯥꯛꯆꯥꯏ ꯊꯛꯁꯤꯕꯨ ꯀꯔꯤ ꯆꯥꯛꯊꯣꯡ ꯂꯥꯛꯊꯣꯡꯅꯣ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯊꯃꯣꯏꯅ ꯇꯁꯣ ꯃꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯥꯛꯏ ꯇꯁꯧꯁꯨ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯍꯦ ꯑꯉꯥꯎꯕꯤ ꯌꯦꯡꯉꯣ ꯅꯪꯅ ꯌꯦꯡꯕꯗ ꯃꯣꯠꯅ ꯎꯔꯤꯕ ꯐꯤꯖꯣꯜꯁꯦ ꯉꯔꯥꯡ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯃꯛꯅ ꯁꯨꯔꯤꯕꯅꯤ ꯇꯁꯣ ngasi ayuk yahorapda seng nei ruja thoklaga ngarang suba phiron sing se set aduna nangi na mangda lep leriba sini ne taso di nasangi ne haiduna maheng thokpa on pot amata su pibirakte hey ngobi atugi damakta bu nang na kapawna bro nangi damakta nabung ngai leiriba sidi sal ke on pot pu mabung ngai na karigi damakta piroi dage ne ngo sal gi on pot ki damakta nabung ngai gi thamoi gi kagok manungda sana khudob yai oiba chet na hapnu thamli pani ne natai mana phajana ketharaga mana mafidu khara tasun khumjal lega natai mana masi career si phajana phumdarani masida ina haigal lega chinga si tum thog thog giduri muni ne mo che yam phajare बराबर नता साइकिल नता फुमजल लमा बरे लाओ काखलो हमता फमो बा hey lao ne nana on pane gari da kai no nang di masu on gai phajara me ha sati na napa me nang di be ma hananu hairi punsigi musino hairi punsigi mapukudinga hananu hairi uang bagi mapalai draba nongdol bunak na bugagum lady boyni na nungsi binanga hamoida hai tu i muta de sum phujale oi war pun ma ai ki kutale ꯌꯨꯝꯊꯪ ꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ sir aigi selgini haiduna langla ama phawba tambu ngamudaba mapungdo aina chati sarai di ki bane tine hakchang sima thang thak ninglo koi wani ima amot pa angau pa man ba to ai gidi amata ngar ba ibungni nabung oi ba dunani ne aina hairi se imawani imapamda thamama khena ba wakal punamak loina mak nakhoi anina ini bo amuk tadinga o kai no nang di masu on gai phajara me ha sati na napa me nang di be ma lay hauni lay nang yeli hananu hairi punsigi musino hairi punsigi
bagi mapalai draba nongdolbu nakna ubagom leiri voiningi nakna nungsibi nangna thamoida wang bagi mapalai draba nongdolbu nakna ubagom leiri voiningi nakna nungsibi nangna thamoida pukningna yaba lichatni wakhalna lauba phirepi thararoi mapo khudingi hongleroi khongfam amata sakrama wasani thamoina leichilna yetpa satamsu malangna purakpa leinamsu corona manga yembasu thavalna fingo faubasu no jagina to tambani ingol githamo maungi nungsibi nangi sakloni thararoi mapo khudingi